Good evening, everyone. I Ming Yumjao Koi. Handak ma Imphal digi Bikers magi club maming duna koigi Moto Tribe hariba koigi Bikers club asi hojik ngasigi date 18 September 2022 nomajing numit ngasigi numit sida moi hojik Ladakh aduwai da lei makoi si aigi manaba ama aikoigi gerindagi magi toina for the last 8-9 days sida mana toina thagalakpa 9 AM da magi khwai da hairana magi office kaba hairiba aikoigi timing duda mana thagalakpa toina panba aikoigi Benny Ram Oza Benny Ram na haibirak-tuna makoi mayamsi ai yamfamsida thengnabani moina harau-harauna sida leiramaga moise Ladakh lom chatkre aduga amu hairami tholakpada aigi sida thungani aduga amuka oza time spend tause wari watai tause haina domai takpirami ai makoi lakpa ngairibani aduga sigumagi akoigi long trip journey bike da hoi bike ti moigi do nongai do malen gari phabok tan Jawa haibra do mai noi oi gari khar nemtak toroga pura akoigi compact hoiba jur long chengat pa yaba dugumba gari khaktadi mali adu moina tawriba style aduga moi mayamna lamsang laga aduga moina thengrapa Waari kamaina lambi lamkhangda lei aduga harau-harauna hautrasu adum phangba charaga hakchangdadi soktaba aduga khoigi daka taba energy di phangba adu makhar charaga nungthin ayam thauraga khoigi nungdang sina thungu jaga aduda ahing du leaga amuk anta hawalaga amuk thauba adu mai toba style gi journey amani haina oza singna ingona takpi adu khwaidagi ingonda moina toiba mongsi ururaga ingonda park wakal se moigi maraktu da yauraga isu amtang chaningba ma phaure aduga oza Benny na so ingonda oza chatse nungaini sidi toina phangado-ba tanjana te mayam pulling sida chatse kaisa wan ngai reite na domai aingon hai aina mo khali hoi moina haibirakdi matungina lambi khoigi lambi journey road journey hitare road trip se Delhi digi Imphal phoba sida isu yaurasira haina domai wakhanna khali adum yam tap na domai 80-100 domai thauruga yam kan thaudabi haitare ko Ramamangda aigi manaba Rabi aduga Suraj Bhaya khoi ahum tawraga Delhi digi by road same route moina lakpa lambi duda akhoi su car da thokdokhiba lei 2017 haitare khoigi Modi gi anoba second term man second time prime minister oibadugi hek wasak lobo lokhibaga akhoi adum tholokre adugi matangda tentakna khoigi Sangai Express na su phongbi rakhiba khoigi aina request tora matungda khoigi journey dugi matangda 3 days 3 night 3 guys ena domaina newspaper clip ama laijabani nong phalo aisu adum Google da hangaga maramrakta yengi adu nungai haitare mamangda khoina domai thaukiba aduga ahing no ahing tumde adi matungda sum nong mutumme aduga third ahing dubudi ahing thaure aduga sum nongalakpada adum yum yaure haitare adu ningsinguba aduga handaki moigi road trip ki journey Moto Tribe na tawriba style moigi members sing aduga moigi marakta the lone lady brave heart koigi mayamna thoidok hendona khangna biriba Gerinda loitongbam ma masam chu yauri
ꯃꯣꯏ ꯌꯦꯡꯉꯨꯔꯒ ꯑꯁ ꯋꯥꯏ ꯅꯣꯠ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕ ꯂꯩ ꯑꯗꯨ ꯄ꯭ꯔꯤꯄꯔꯦꯁꯟ ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯄ꯭ꯔꯤꯄꯔꯦꯁꯟ ꯑꯣꯏꯅ ꯑꯩꯒꯤ 350 ꯀ꯭ꯂꯥꯁꯤꯛ ꯑꯃ ꯂꯩ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯉꯁꯤ 100 ꯀꯤꯂꯣꯃꯤꯇꯔꯁꯄꯨꯗꯤ ꯊꯧꯗꯣꯛꯎꯔꯦ ꯒꯨꯔꯒꯥꯎꯟꯗ ꯍꯥꯏꯐꯦꯠ ꯊꯧꯗꯣꯛꯎꯔꯦ ꯒꯥꯔꯤꯗꯣ ꯌꯥꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯣꯏꯅꯁꯨ ꯊꯧꯅꯗꯦ ꯁꯨꯝ ꯈꯥꯝꯃꯒ ꯂꯩꯕ ꯒꯥꯔꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯕꯨꯗꯤ ꯑꯍꯟꯕꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨ ꯑꯩꯅ ꯊꯧꯗꯣꯛꯆꯔꯨꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯁꯨ ꯎꯅꯔꯦ ꯑꯗꯨꯒ ꯄ꯭ꯂꯥꯅꯤꯡ ꯈꯔ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯑꯝꯗꯥꯏꯗ ꯐꯣꯟ ꯇꯧꯕꯅꯦ ꯑꯗꯨ ꯃꯥ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨ ꯑꯩ ꯁꯨꯝ ꯊꯧꯖꯤꯜꯂꯦ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯨꯔꯒꯦꯅ ꯑꯗꯨꯒ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯍꯧꯗ꯭ꯔꯕꯅꯤ나 ꯃꯣꯏ ꯂꯟꯆ ꯆꯥꯊꯣꯛꯑꯝꯃꯦ ꯑꯩ ꯂꯟꯆ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯆꯥꯈꯤꯁꯤꯗꯤ ꯀꯟꯅꯗꯤ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯑꯩꯅ ꯐꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯊꯦꯡꯍꯜꯂꯔꯣꯏꯒꯦ ꯇ꯭ꯔꯥꯐꯤꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯃꯨꯛ ꯊꯧꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯥꯕꯤꯅ ꯖꯨꯁ ꯀꯔꯤ ꯀꯔꯥ ꯈꯔ ꯄꯤꯊꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛꯀ ꯊꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯁꯦ 100 ꯀꯤꯂꯣꯃꯤꯇꯔ 50-50 ꯑꯗꯨꯃꯥꯏꯅ ꯂꯩ 100 ꯀꯤꯂꯣꯃꯤꯇꯔ ꯊꯧꯗꯣꯛꯎꯔꯦ ꯒꯥꯔꯤ ꯑꯗꯨꯝ ꯐꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯇꯦꯡꯀꯤꯒꯤ ꯁꯣ ꯍꯥꯡꯕꯗꯨꯃ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯑꯩ ꯑꯣꯏꯜ ꯄꯝꯗ ꯈꯤꯇꯪ ꯑꯥꯏ ꯋꯥꯁ ꯁ꯭ꯇꯛ ꯃꯅꯤꯡꯗꯒꯤ ꯀꯤ ꯀꯥ ꯇꯧꯔꯦ ꯑꯗꯨꯕꯨ 7ꯂꯛ 9ꯂꯛ ꯊꯠ ꯂꯩꯊꯠꯄꯗꯒꯤ ꯇꯛ ꯂꯥꯎꯅ ꯍꯥꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯔ ꯂꯩ ꯑꯗꯨ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯧꯖꯤꯛ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯁꯥꯔ ꯑꯗꯨꯗꯤ ꯆꯦ ꯆꯥꯡ ꯃꯔꯨꯑꯣꯏꯅ ꯄꯣꯂꯨꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯇꯥꯕ ꯌꯥꯏ ꯌꯨꯄꯤꯗꯗꯤ ꯌꯥꯝ ꯆꯦꯛ ꯇꯧꯒꯟꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯅꯤꯁꯦ ꯗꯣꯀꯨꯃꯦꯟ ꯑꯅꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯌꯥꯝ ꯀꯟꯅ ꯆꯪꯒꯗꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯩ ꯇꯧꯔꯤ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯒ ꯃꯦꯟꯇꯦꯜꯂꯤ ꯈꯤꯇꯪ ꯔꯦꯗꯤ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯉꯝꯅꯤ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗꯤ ꯌꯥꯝ ꯀꯟꯅ ꯂꯩ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯈꯔ ꯅꯠꯇꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯇꯧꯔꯁꯨ ꯌꯥꯝꯏꯔꯤꯒꯨꯂꯔ ꯑꯣꯏꯔꯨꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯁ꯭ꯇꯦꯃꯤꯅꯥꯁꯦ ꯏꯋꯥꯠ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯃꯣꯏꯗꯧꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯁꯨ ꯃꯣꯏ ꯃꯔꯛꯇ ꯌꯥꯎꯍꯧꯔꯒ ꯑꯃꯨꯛ ꯊꯣꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯥꯔꯁ ꯍꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯂꯥꯏꯔꯤक ꯄꯥꯔꯒ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯎꯗꯤ ꯌꯥꯎꯔꯒ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯣꯏ ꯃꯃꯥꯡ ꯍꯞꯇꯥꯗꯒꯤꯗꯤ ꯑꯩꯁꯦ 20-30 minutes ꯑꯩ ꯑꯗꯨꯝ ꯖꯣꯒꯤꯡ ꯇꯧꯕꯗꯤ ꯈꯔ ꯇꯧꯖꯔꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯦꯆ ꯇꯧꯅꯕ ꯑꯗꯨꯒ ꯃꯁꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯟꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯆꯤꯡꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯈꯨꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯐꯥꯕ ꯈꯣꯠꯄꯁꯤ ꯇꯧꯕ ꯌꯥꯝ ꯅꯥꯏ ꯃꯃꯥꯡꯗꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯁ 2-3 daysꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯒ꯭ꯔꯤꯄꯔ ꯑꯩꯈꯣꯏ ꯖꯤꯝꯗꯒ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏ ꯄꯥꯏꯔꯒ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯑꯃ ꯂꯧꯔꯦ ꯂꯨꯄꯥ 1,000 ꯈꯔ ꯄꯤ ꯑꯗꯨꯒꯨꯝꯕꯗꯣ ꯅꯨꯃꯤꯠ 4-5ꯅꯤ ꯑꯩ ꯇꯧꯖꯕꯅꯤ ꯑꯗꯨꯒꯤꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯉꯁꯤ ꯑꯩ ꯒꯨꯔꯒꯥꯎꯟꯗꯒꯤ ꯆꯠꯂꯒ ꯍꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯟꯅ ꯅꯥꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯑꯥꯏ ꯊꯤꯡꯛ ꯗꯦꯠ ꯕꯦꯅꯤꯐꯤꯠꯁ ꯃꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯩ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯩ ꯌꯥꯎꯅꯤꯗ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯅꯤꯗ ꯑꯩ ꯄꯣꯁꯇꯨꯁꯨ ꯑꯣꯐꯤꯁꯇꯒꯤꯁꯨ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯒꯗꯕꯅꯤ ꯌꯥꯝ ꯀꯟꯅ ꯊꯧꯒꯗꯧꯕ ꯅꯠꯇꯦ 80-100 km/h ꯑꯗꯨꯃꯥꯏꯅ ꯊꯧꯔꯒ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜ 2,500 km ꯔꯐꯂꯤ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯃꯣꯏ ꯒꯦꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯃꯣꯏ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯌꯥꯎꯖꯅꯤꯡꯕ ꯃꯣꯏꯅꯁꯨ ꯑꯣꯖꯥ ꯌꯥꯎꯁꯦ ꯅꯨꯡꯉꯥꯏꯅꯤ ꯄꯨꯟꯅ ꯇꯧꯁꯦ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯌꯦ ꯑꯗꯨꯒ ꯄ꯭ꯔꯤꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯃꯣꯏꯅꯗꯤ ꯌꯥꯝ ꯊꯤ ꯍꯦꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦ ꯂꯗꯥꯛ ꯚꯦꯔꯤ ꯀꯣꯜ ꯄ꯭ꯂꯦꯁ ꯍꯥꯏ ꯑꯜꯇꯤꯇ꯭ꯌꯨꯠ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯗꯦ ꯍꯦꯞ ꯄ꯭ꯔꯤꯄꯦꯌꯔഡ് ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯠꯀꯗꯧꯕꯅꯤ ꯍꯥꯟꯅꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯅ ꯖꯁ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯊꯧꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯒꯨꯗ ꯂꯛ ꯒꯨꯗ ꯋꯤꯁꯦꯁ ꯑꯗꯨ ꯈꯛꯇꯅꯤ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯒꯨꯗ ꯋꯤꯜ ꯗꯤ ꯂꯩꯔꯦ ꯑꯗꯨ ꯈꯤꯇꯪ ꯁꯦꯜꯐ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯦꯁ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯆꯠꯇ꯭ꯔꯤ ꯐꯥꯎꯒꯤ ꯃꯔꯛꯁꯤꯗ ꯁꯣꯏꯗꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯌꯦꯁ ꯑꯥꯏ ꯀꯦꯟ ꯗꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯋꯤ ꯀꯦꯟ ꯗꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯖꯅꯗꯤ ꯄꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯤ
Barack Obama kana election campaign da hai ga maina chalaw na tang singak pa haitare adune tawrise mayam su plan to biu khoi healthy lifestyle ama lay basi mayam pami ai khangi adubo kamaina leidino haibasi sini ya khoi taka tare se aduna I think to lead a healthy life is to have some plan sumaina chathopa khotopa planning do ama leirabanina adugi planning do thabok do onthong nabagi tamukta tawriba thabok maja mayam se sisina khoi healthy lifestyle gi khoi part amum oidini aduna part amum do pharabanina pula punsil langa di amuka khoi yam phaba noma do pharaga di hapta ama pharakpa hapta ama pharaga tha ama pharakpa tha ama pharaga di chahi ama pharakpa do maina oyak torini hoi matang zabada atopa topic tam wai tawsi ngasi gidi khoi road trip se yawba ngamla ba yamtang wakhan saga khige aduga taka taba pochai aisu khari taka tani adu sinlang ma khopal hoiraga Imphal tholokpa mai mayam Delhi degi join tawsira Delhi to Imphal join tawsira ina maina wakhan khali mayam wish me luck. Have a good day. Thank you.